ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯆꯜ ꯔꯦꯗꯤꯑꯣ ꯂꯥꯏꯚ ꯆꯦꯅꯦꯜꯒꯤ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯞꯆꯈ꯭ꯔꯕ ꯑꯩꯒꯤ ꯌꯨꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯇꯥꯡꯀꯛ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯣꯂꯣꯏꯗ ꯃꯤꯅꯣꯛ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯆꯟ ꯑꯣ꯫ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯣꯇꯣꯟ ꯁꯖꯤꯛ ꯐꯥꯜꯂꯤ ꯄꯠꯌꯥꯏꯗꯨꯗ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯁꯤꯕꯨ ꯁꯖꯤꯛ ꯈꯣꯛꯇꯣꯡ ꯐꯥꯈꯤꯔꯣꯏꯗ꯭ꯔꯅꯦ ꯑꯩꯕꯣ? ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯍꯜꯗꯨꯅ ꯑꯃꯨꯛꯅꯦ ꯍꯥꯏꯗꯧꯔꯤꯕꯅꯤ꯫ ꯏꯕꯣꯇꯣꯟ ꯁꯟ ꯃꯕꯨꯛ ꯊꯜꯂꯣꯏꯒ ꯑꯗꯨꯒ ꯑꯗꯥꯒ꯫ ꯑꯍꯜꯒ ꯂꯩꯃꯤꯟꯅꯕꯁꯦ ꯋꯥꯏ ꯍꯥꯏꯕꯁꯤ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤꯍꯦ꯫ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯜꯁꯦ꯫ ꯍꯣꯏꯗ ꯌꯥꯔꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ, ꯁꯖꯤꯛꯄꯨ ꯍꯌꯦꯡꯁꯨ ꯐꯥꯟꯗꯧꯔꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯇꯣꯟ ꯁꯖꯤꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯃꯤ ꯈꯔ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕꯗꯨ ꯎꯏ꯫ ꯀꯅꯥꯅꯣ ꯃꯥꯡꯒꯣꯜꯗ ꯐꯝꯃꯤꯁꯤꯅ? ꯑꯁꯨꯝ ꯆꯪꯉꯛꯄꯗ ꯎꯔꯦ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯃꯄꯨꯒꯤ ꯃꯥꯌꯣꯛꯅꯕꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯤꯕꯗꯨ꯫ ꯏꯊꯥ ꯊꯥꯖꯗꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯝꯂꯤ꯫ ꯂꯩꯔꯝꯂꯤꯕ ꯋꯥꯔꯤꯗꯨ ꯏꯕꯣꯇꯣꯟꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯀꯥꯏꯔꯦ꯫ ꯑꯃꯁꯨ ꯏꯕꯣꯇꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯄꯨꯂꯞ ꯍꯦꯛꯇ ꯆꯥꯗꯧ ꯃꯑꯣꯡꯗ ꯌꯦꯡꯉꯛꯏꯁꯤꯅ? ꯏꯕꯣꯇꯣꯟ ꯏꯕꯣ, ꯀꯥꯔꯟ ꯇꯥꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯇꯥꯗꯦꯍꯦ ꯅꯪꯁꯨ꯫ ꯂꯦꯝꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯀꯣꯛꯇꯒꯤ ꯁꯖꯤꯛ ꯀꯣꯛꯊꯣꯡꯗꯣ ꯑꯝꯇ ꯍꯥꯟꯅ ꯊꯝꯃꯨ ꯆꯣꯆꯣ꯫ ꯍꯣꯏꯅꯦꯍꯦ, ꯑꯩꯅ ꯆꯨꯝꯅ ꯂꯦꯞꯄꯗ ꯌꯥꯝꯅ ꯑꯔꯨꯝꯕ ꯑꯃ ꯅꯟꯊꯔꯛꯑꯦ ꯈꯜꯂꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯁꯪꯒꯣꯜꯂꯣꯝꯗ ꯁꯖꯤꯛ ꯊꯝꯕ꯫ ꯏꯁꯨꯁꯥ, ꯋꯥꯔꯤꯁꯨ ꯋꯥꯔꯤꯅꯤ꯫ ꯉꯁꯤꯗꯤ ꯃꯇꯝꯁꯦ ꯊꯦꯡꯉꯦ, ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯥ ꯂꯤꯔꯒꯦ꯫ ꯑꯩꯁꯤ ꯁꯣꯔ ꯍꯣꯟꯕꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ, ꯑꯗꯨꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯁꯦ ꯑꯋꯥꯕ ꯑꯣꯏ ꯑꯩꯉꯣꯟꯗꯗꯤ꯫ ꯏꯄꯨ, ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃꯨꯛ ꯇꯠꯂ ꯂꯩꯔꯝꯅꯤꯀꯣ ꯉꯁꯤ ꯑꯍꯤꯡꯗ꯫ ꯌꯥꯔꯦꯍꯦ ꯂꯦꯝꯕ, ꯅꯪ ꯊꯣꯡꯒꯥꯜ ꯂꯩꯔꯝꯃꯣ꯫ ꯋꯥꯆꯣꯠ ꯌꯥꯝ ꯉꯥꯡꯉꯤ ꯅꯪꯁꯦ ꯑꯣꯏꯕ꯫ ꯊꯤꯗ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯆꯤꯜ ꯃꯌꯥꯅ ꯃꯔꯣꯜ ꯑꯃ ꯌꯥꯡꯉꯤꯕ꯫ ꯆꯤꯜ ꯌꯥꯡꯃꯟꯗꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯕꯅꯤ ꯏꯄꯨ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯣꯏ ꯏꯄꯨ, ꯑꯩꯒꯤ ꯋꯥꯔꯤ ꯃꯈꯣꯡ ꯈꯪꯕꯁꯤ ꯏꯄꯨꯅ ꯑꯔꯣꯏꯕ ꯑꯣꯏꯗꯣꯏꯅꯤ, ꯑꯗꯨꯅ ꯅꯁꯨꯗ ꯋꯥꯔꯤꯁꯤꯡꯗꯣ ꯈꯪꯍꯟꯕꯤꯔꯝꯃꯨꯀꯣ꯫ ꯍꯣꯏꯅꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯆꯦꯜꯂꯛꯎꯀꯣ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯏꯄꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯡ ꯃꯆꯤꯗ ꯏꯕꯣꯇꯣꯟꯒ ꯊꯦꯡꯅꯩ꯫ ꯏꯇꯥꯎ ꯏꯕꯣꯇꯣꯟ, ꯅꯪꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ, ꯑꯩꯈꯣꯏꯒ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯣ, ꯑꯍꯜ ꯑꯃ ꯂꯩꯔꯤꯁꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯄ ꯌꯥꯗꯦ꯫ ꯃꯥꯅꯅꯦ ꯂꯥꯏꯔꯝꯂꯦꯟꯗ ꯌꯧꯈ꯭ꯔꯒ ꯑꯣꯏꯅ ꯄꯨꯜꯂꯁꯤ ꯏꯇꯥꯎꯁꯥ꯫ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯊꯥꯈꯤꯅꯕ ꯇꯧꯔꯁꯤꯍꯦ꯫ ꯂꯦꯝꯕ, ꯅꯪꯁꯦ ꯋꯥꯀꯥ ꯌꯥꯝ ꯉꯥꯡꯉꯤ꯫ ꯍꯣꯏꯁꯦ, ꯀꯩꯝ ꯍꯥꯏꯖꯔꯔꯣꯏ꯫ ꯃꯈꯣꯏ ꯑꯃꯨꯛ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ, ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗꯗꯤ ꯃꯌꯥꯝꯅ ꯌꯥ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯍꯜꯂꯛꯂꯦꯗꯅ? ꯍꯣꯏ ꯏꯃꯥꯈꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯁꯨ ꯂꯥꯛꯄꯤꯔꯝꯃꯦ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯤꯌꯦ꯫ ꯊꯕꯥꯅꯨꯒꯤ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯌꯦꯡꯗꯨꯅꯅꯦ ꯉꯥ ꯆꯥꯛ ꯈꯔꯁꯨ ꯂꯩꯔꯛꯄ꯫ ꯀꯩꯗꯧ ꯂꯩꯕꯤꯔꯤꯕꯅꯣ? ꯁꯤꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯂꯩꯔꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯗꯨꯒꯤꯗꯤ꯫ ꯑꯗꯣ ꯅꯪꯒꯤꯁꯨ ꯆꯥꯛ ꯁꯦꯝꯂꯛꯑꯒꯦ, ꯄꯨꯟꯅ ꯆꯥꯍꯧꯔꯁꯤꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯤ꯫ ꯂꯣꯏꯔꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯩ꯫ ꯅꯨꯃꯤꯠ ꯅꯦꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯕꯣꯛ ꯃꯗꯣꯝꯆꯥꯗꯤ ꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯕꯥꯅꯨꯒꯤ ꯃꯃꯥꯗꯤ ꯂꯩꯍꯧꯔꯤ꯫ ꯊꯥ 2-3 ꯃꯆꯥꯒꯤ ꯁꯦꯕꯥ ꯇꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯅꯤꯡꯊꯧꯔꯦꯜꯗꯤ ꯃꯅꯦꯝꯅ ꯌꯨꯝꯁꯤꯗ ꯂꯩꯔꯕ ꯃꯇꯝꯁꯤꯗꯒꯤ ꯃꯁꯥꯗꯨ ꯀꯣꯝꯖꯔꯤ꯫ ꯍꯥꯟꯅ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯨ ꯃꯅꯦꯝꯅ ꯃꯍꯨꯠ ꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯅꯦꯝꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯐꯨꯡꯒꯥ ꯃꯅꯥꯛꯇꯨꯗ ꯇꯥꯕꯨꯅꯨ ꯃꯩ ꯍꯧꯒꯠꯇꯨꯅ ꯐꯝꯂꯤ꯫ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯗꯅ ꯅꯤꯡꯊꯧꯔꯦꯜꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯄꯥꯜꯗ ꯅꯨꯡꯁꯤꯠ ꯎꯔꯨ ꯁꯤꯠꯂꯤ꯫ ꯃꯔꯛꯁꯤꯗ ꯃꯤꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯥꯔꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯁꯨ ꯋꯥꯈꯜꯗ ꯆꯤꯡꯁꯤꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯃꯥꯂꯪꯄꯥꯜꯗ ꯇꯥꯎꯕꯒꯨꯝ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯈ꯭ꯔꯦ꯫ ꯊꯣꯡ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯨ꯫ ꯍꯦ ꯇꯥꯏꯕꯪ ꯑꯄꯪꯕꯤ, ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯅꯍꯥꯛꯅ
Umang laibu singaduna nakhongduna leimang kakhraroi haibadi saibi saithing kidabra. Ima, nakhoibu usit thawoidaduna haiba nachadi. Leikaisida ai ama leiri haibagi singthanadraba miyamda saujabani. Oida siron tawganu wangang haibigi na taw utkanu. Na thamoida leiriba napal adu hotrong hona uba ngamba na bemani. Hauzikti aigi itik igun khangaroidra. Layam aikoida singnabagi saibi saithingdi yengudo. Ngasidagi hauraga thabum mahumgi manungda nungsiba kainagani do pamuba setnagani khambi mai hogani do. Nate ima adumatadi haibiganu. Ai amana soirubana kaisu kangjadrabai puroiba amadi ichabu soganbiganu. Hauzikti matam loikre. Langjarakpan naralni ngakpiba ngamloi. Sagaigi ibudi mulhaloi. Adubu Sagai sigi pibadi hingba ngamoi lukrabi yumpham haina taibang na khangna horani do. Hayeng taibangi yetki lamdang oiba matik mathona leiba ama lakhini. Matam maduda chayit naramba pumba loisinduna mabuk mara tappa yumpham ama oiba ngamuko. Phare adudi aina haiba wa tadrabanina ai su itomda thawai thajagani. Aigi ningamdraba hamchat hamboinaraba thawai sina Mira lamba oina koi pai pai duna leikai sigi mibu hingthat-thatkani. Umang lai na khoibu aina aigi thawai na matam pumbada singnagani. Na khoi na konba leikai khun khudingi yumthong khudingi aina mai shalanghangani. Phai nang nangamba na kadai phauba haibudo yengnaba taredana. Taning thorel tabro ha kaidore karino mapalsida mangaga lepiramisibo kashtaudida kaidore mapan tholaide chak loi hori chak char sina kaugina kaanda changubada leiramdri aduda thiba tholaini o changu charurasi asamne imungda makhoi ani changasi haiduna tabanuna mang tharaga changai ningthorel tung onduna mami singdu leiribrana yingtho ubani ukhidre hojikti Sora muktang sang na honduna thongon silamduna chakum tamna changki chang ising sathok minari loiraba tungda kolik tu mama machana phengdoi tabanu na phamung changakpada ningthorel du phamangdu da phak ama thaduna phamlaga lairik tu makhata na yinglammi taning thorel pothana batawrasi tumadamni ai sigi matik singtang musulamkhige ko ado ngasai ipugi manakta chalubadubu kari hairake wari ngahak tawri loinadi taraktrida matam thingzilakpaduda adum halai ado hayeng amu chatkadoira chatoini ayukto ngasagi matamdo adadum chatlani pharene wari wakhomdo khangaga karino tawba yabado tawthoaga loirida ingna chikna leibana phari nangbu sida leiba kibrane kideda nang leirisidi karigi kidoiba Ningthorel noktuna makhatai imadi sida kyam koina leini haige tha ani homlomdi leini hai hoi phare ado nang pothana batawru aisilu silaukhige tabanu do hoi haiduna tumkhri ningthorel sunghayak paraba tungda masaga wabaga uithaba haurai matangduda tarang marang oi mamita urai haukraba thaudok ama hausikti pumna magna aibu singnarabanina Phai sangbanabi kanano haiba khangsanu khoyum lai mahaksu aigi mayokta lepki yauna lepkhre miyam pumbasu aibu usit thawidaba aigi ningamdraba thawaina mira lamba onduna kaidoba ngami haibado namit thikna yengu khangani asi hairam laga sangbanabi du thori kongoi du mangak tausinkhri aduga chejetna laksinduna mangak samdu lingba yadraba magum thamkhri khongpam simduna awangba achauba haibi pambi dudagi phanchong tharai Uzaududa tonglamba uchek oya khuding chek haiduna paithokna khi mataudu kanagumba mana uramba thoklabadi punsi chupagi anaba oigani aduki matik kiningai gi masakni numituna loikre sangbana bigi wari adubu pen khidraba thawai magi mikap mirau kholdi karibu oirakpa makhoita karino phamungda kakhatpiro makhada uiraga leiridubu kaidawrage mamit phat singi ningthorel du hoi mai karisu hairamda phamung kakhatuna tumkhri mathangi numitasu ngarangu matau ahumdu ngasisu ibotongi mangolda phamli mayongna nei ipusu wari linaba sem sari
Ngasidi ibotonsu lay mahaksu nakalgi ukhongte na ngaduna phamli. Isusa ngasigi wari sidi hangoi tukatcharaba wari amani. Maramsat adukki matik motlaba Sandanigi wari ni. Yumda tumna mai chakraba tungda mama sapta phadana sire haiba paulaki achobagi maphamda. Paudu taraba tungda kari haigadabano haifam khangkhidri. Adubu mahak phumbangnare haiduna asumna laithokpadi yadabana thuna magmayum maikai panglakle. Ure haujikti mahaksu yumphamdugi oiramliba phibam. Mahak haifam khangde. Mama mapa machal kainabagi maichak marakta yum leitaba misak ama haibadusu oiri. Ingkholdugi machi amada pakhal ama saduna leinaba sem sari. Marak sida sel thokpa yaba leikaida tauba yaba thabak thiduna tauba hawi. Nongmagi numidni thabak sufamda ahal lamana hairai. Achauba nangbu ingkholduda leiridubu akhang ahi khara tanaduna laithok tinthok tokthokpadi chungani na nang khurana khalliko. Khura matam naga sangdabani hojikidi yana yana ba leikige tawbani. Ikoi kuidana yum amadi sanaba tawgi aduda yengage. Hojik phawgi oinadi karisu thoidokpa tawdaba natro. Adugidi tawdida khura. Oh phai phai. Tawbu tawdradi kaisu kaidida. Adoibo yengdi yengthoko nang khurana hairisi kauganu. Ohoi khura. Matam kharagi tungda leikaiduda Chandani haina mau halakpi ama leibidu achaubada irang lang thakpa hawi. Chandani mau halakpi oirasu mahak sahi 13 da mayum paluraga janadraduna halakpini haujikti mahak sahi 17 sure. Ta chau thaba haleiro. Ado kainomta haige. Kari ta chawna thaba wana chaluraga halaga sang ising thongaga chabado nungaiti ai mateng khara tawbige. Yanida. Asi haramlaga achaudu thuna chatki. Tasengna achaudi Chandani bu hainade. Magi mityeng nayeng ithak irangdu ubada masada hanggoiba phawi. Hanadagi hauna adumak hainadabani adugi sumathakta madi mau halakpini mahakatoina loinaba uraga kauna ngangnaraga mahakpusu leikaina phana ngangnaroi khalli. Aduna yariba makai koina chanaba hotnabani. Somdana Chandani di masana tasingna ithak irang pamjei. Aduna mahakna thengnaba nupa khuding irang tawi. Leikaina phana ngangnadi koibinaba yamba lobinaba leitaba haibadu oirabani. Aduna mahak matik chaba pangtak sutak tawba ama hekta pharaga leigi khalambani. Sum wakhal tawrakpada kana leitraba chawbada takhibani. Achawbadi suba nongbasu kalli hanadagi hauna mahakna khangi. Hai, karai chatluya lamgi sa sadana lamjau suroktuda leirini na. Karino ima naya nupa phaba thiba chatluini. Kariya nangna thiriba nupa se kayam yame ha. Ketukiya nangdi nacha nupi amatang poi naya nupa na chama hainarabani ne laikai sida ha. Nahak thakta imai si thangatuna chatpa ngamdre. Karamba numit thadanu nangna gyan tarakadui sibo. As akhoi ma sima ba asida hainiba. Taning demta hojikti ne aido mit yamaroi ama khaktada ne lepagadaba ama khaktada mapu oiradaba. Kariya onthongna laibak thidawrida nangna mitakhiba nupadu dia. Akhoi ma sidiba ai ma phaba haibase imagi so phaba yawduini. Hai taning de langanu. Ima aina haise amta tabiyo. Atai kana sunateba aina hairiba mise. Manabo aigidamak lepiraba. Aina hana tawramba phattaba thabaksing loina kauthoga achumba lambida chacharageba. Adamna machana tapthana hairakpaduda Ketoki wakhal ngeha khalli. Mahak sa machanupina siguma punsi mahingda hingbasi nungaibani nate. Ahanbagi yumbangna kaikhrabada mama magi thamoidasu haifam khangdaba chaina phawribani. Kanano imada sengna hayune. Atai kana sunateba ta chawduni. Is nang magi wari khangdribro ha nangbu yumphamduda leiba ngamgadoribra ba. Ima ingkholdugidi araibani ta chawnabu yarakladi maga yumpanminaraba ai amuk hana aranba lambida chatlaroi. Imana yanabamta sinbiyo ba. Mayum makai sulay tabaduda. Mayum makai dudine yani ba
ꯃꯥꯗꯤ ꯍꯣꯠꯅꯕ ꯀꯟꯕꯅꯤꯅ ꯑꯗꯨꯝ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯗ ꯁꯥꯒꯤꯅꯤ ꯃꯤꯗꯣ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯅꯥꯟꯊꯣꯛꯍꯟꯅꯤꯡꯗꯗꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯑꯩꯅ ꯀꯧꯕ ꯉꯥꯡꯕꯁꯦ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯊꯩ ꯊꯩꯗꯨꯅ ꯆꯠꯂꯤ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯑꯃꯨꯛꯇ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯍꯣꯏ ꯏꯃꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯇꯨꯀꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯆꯥꯁꯤꯗꯕꯨ ꯋꯥꯈꯜ ꯇꯥꯔꯛꯂꯗꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ ꯈꯟꯈ꯭ꯔꯤ ꯑꯉꯝꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯈꯨꯠꯇ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯑꯆꯧꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯆꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯆꯧꯕ ꯂꯩꯕ꯭ꯔꯣ ꯇꯥꯏꯌꯦ ꯀꯅꯥꯅꯣ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯏꯃꯨꯡꯗ ꯀꯔꯥꯏꯅꯣꯅꯦ ꯅꯪꯕꯣ ꯍꯩꯃꯥ ꯆꯥꯛ ꯆꯥꯔꯤꯕ꯭ꯔꯥ ꯅꯪꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯦꯇꯨꯀꯤ ꯊꯃꯣꯏꯗ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯄꯥꯈꯟ ꯃꯆꯥ ꯑꯗꯨꯗ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯁꯤꯡꯅ ꯂꯩꯈ꯭ꯔꯤ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯃꯤ ꯏꯅꯦ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯣꯔꯥꯗꯨꯗ ꯐꯝꯕꯤꯔꯝꯃꯨ ꯑꯩ ꯑꯝꯇ ꯃꯄꯥꯜꯗ ꯈꯨꯠꯁꯦ ꯍꯥꯝꯃꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯕꯨꯛꯇ ꯈꯜꯂꯤ ꯍꯤꯁ ꯁꯤꯃꯗꯤ ꯏꯌꯥ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯁꯤꯃꯗꯤ ꯅꯥꯟꯊꯣꯛꯍꯜꯂꯔꯣꯏ ꯑꯉꯝꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯏꯌꯥ ꯑꯣꯏꯔꯒꯦ ꯏꯅꯦ ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯏꯌꯥꯅ ꯄꯥꯈꯟꯁꯤꯗ ꯇꯔꯛ ꯇꯔꯛ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ ꯏꯅꯦꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ ꯅꯪꯒꯤ ꯆꯦꯡ ꯆꯥꯛꯀꯗꯤ ꯂꯩꯔꯤꯕ꯭ꯔꯣ ꯁꯦꯁꯦ ꯂꯧꯁꯤꯜꯂꯨ ꯏꯃꯥꯅ ꯀꯩꯀꯩꯅꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯨ ꯄꯨꯔꯛꯄꯅꯤ ꯑꯁ ꯀꯩꯗꯧꯕꯩ ꯑꯁꯨꯛ ꯌꯥꯝꯕꯁꯤ ꯄꯨꯔꯛꯏꯅꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯣꯏ ꯂꯩꯀꯥꯏꯁꯤꯗ ꯂꯩꯃꯤꯟꯅꯕꯅꯤ ꯑꯔꯩ ꯂꯩꯇ ꯆꯥꯃꯤꯟꯅꯗ꯭ꯔꯗꯤ ꯀꯔꯝꯅ ꯍꯤꯡꯃꯤꯟꯅꯅꯤ ꯌꯦꯡꯉꯣꯏ ꯏꯅꯦ ꯈꯣꯏꯗꯁꯨ ꯀꯔꯤꯁꯨ ꯀꯣꯏꯒꯅꯨ ꯅꯆꯜ ꯅꯨꯄꯤꯗꯨꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯃꯇꯦꯡ ꯄꯥꯡꯕ ꯊꯥꯔꯛꯀꯦ ꯀꯦꯇꯨꯀꯤ ꯃꯃꯥ ꯃꯆꯥꯒꯤ ꯉꯔꯥꯡꯗꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯍꯩꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯊꯤꯅ ꯉꯥꯡꯕꯗꯤ ꯌꯥꯗꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯃꯃꯣꯟꯇꯃꯛ ꯅꯣꯛꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯇꯨꯡꯗ ꯀꯦꯇꯨꯀꯤ ꯍꯟꯈ꯭ꯔꯦ ꯅꯣꯡꯃꯁꯨ ꯑꯆꯧꯕꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯆꯥꯟꯗꯅꯤꯗꯨ ꯑꯆꯧꯕꯒꯤ ꯃꯐꯤ ꯃꯔꯣꯟ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯆꯥꯟꯗꯅꯤ ꯇꯧꯔꯤ ꯃꯇꯧꯁꯤꯕꯣ ꯑꯩꯅ ꯂꯥꯛꯀꯅꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯐꯤꯔꯣꯜ ꯁꯨꯔꯤꯅꯣ ꯀꯩꯅꯣ ꯇꯥ ꯑꯆꯧꯕ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯣ ꯆꯥꯟꯗꯅꯤ ꯑꯩ ꯊꯤꯅ ꯉꯥꯡꯁꯨ ꯉꯥꯡꯅꯤꯡꯗꯦ ꯑꯃꯨꯛ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯅꯁꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯊꯨꯅ ꯆꯠꯂꯣ ꯑꯌꯥ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯕꯤꯔꯒ ꯑꯣꯟꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯉꯥꯡꯉꯤ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒꯦ ꯅꯪ ꯍꯜꯂꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯟꯗꯅꯤ ꯃꯥꯁꯨ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯁꯨꯔꯝꯕ ꯐꯤꯔꯣꯟꯁꯤꯡꯗꯨ ꯑꯆꯧꯕꯅ ꯆꯥꯝꯊꯣꯛꯏ ꯑꯗꯨꯒ ꯄꯂꯥꯡꯈꯣꯛꯇ ꯐꯧꯗꯨꯅ ꯊꯝꯂꯝꯃꯤ ꯂꯣꯏꯔꯕ ꯇꯨꯡꯗ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯍꯦꯟꯅ ꯉꯛꯄ ꯐꯥꯎꯏ ꯏꯃꯨꯡꯗ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯊꯤꯔꯒ ꯀꯨꯞꯇꯨꯅ ꯊꯝꯂꯝꯂꯤ ꯃꯇꯧꯗꯨꯗ ꯐꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯋꯥꯔꯨꯔꯕꯅꯤꯅ ꯆꯥꯛꯇꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯊꯣꯛꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯊꯕꯛ ꯆꯠꯄ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯦ ꯑꯆꯧꯕ ꯉꯁꯤꯗꯤ ꯏꯁꯨꯛ ꯁꯨꯛꯊꯩꯗ ꯇꯥꯕꯤꯕ ꯅꯅꯥꯎꯁꯤ ꯌꯥꯝ ꯍꯩꯅꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯅꯤ ꯀꯔꯤꯅꯣ ꯅꯌꯥꯝꯕ ꯈꯣꯏꯗ ꯍꯥꯏꯌꯨꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯣꯛꯄꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ ꯃꯤꯅ ꯇꯥꯔ ꯎꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯒꯗ꯭ꯔꯥꯅꯁꯨ ꯈꯜꯂꯤ ꯅꯌꯥꯝꯕꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯑꯐ-ꯐꯠꯇ ꯇꯥꯟꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯄꯤꯕꯥꯗ ꯑꯆꯧꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ ꯉꯁꯤ ꯉꯔꯥꯡꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ ꯏꯁ ꯑꯗꯨꯗꯤ ꯄꯨꯔꯥ ꯐꯔꯛꯅꯤꯌꯦ ꯌꯥꯝ ꯉꯝꯃꯅꯤ ꯆꯥꯟꯗꯅꯤ ꯍꯥꯏꯕ ꯑꯉꯥꯡꯁꯤ ꯑꯗꯨꯅꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯍꯩꯅꯗ꯭ꯔꯤ ꯍꯥꯟꯅꯅ ꯈꯔ ꯐꯩ ꯌꯨꯝꯗꯒ ꯍꯦꯛꯇ ꯆꯪꯉꯛꯄꯁꯤꯗꯤ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯏꯕꯣ ꯁꯤꯗꯤ ꯑꯔꯨꯕ ꯋꯥ ꯑꯃ ꯑꯣꯏꯔꯦꯍꯦ ꯏꯀꯥꯏꯕꯁꯨ ꯌꯥꯝꯅ ꯈꯪꯗꯕꯅꯦ ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯆꯦꯛꯁꯤꯜꯂꯨ ꯌꯥꯔꯤꯃꯈꯩ ꯍꯩꯅ ꯁꯤꯡꯅ ꯈꯣꯡ ꯊꯥꯡꯉꯨ ꯀꯩꯁꯨ ꯅꯠꯇꯕꯗ ꯏꯍꯦ ꯍꯥꯏꯅꯅꯤ ꯑꯩ ꯇꯁꯦꯡꯅ ꯃꯊꯥ ꯁꯥꯔꯦ ꯇꯥꯕꯤꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯑꯩꯒꯤ ꯀꯅꯥ ꯂꯩꯇꯦꯗꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯌꯥꯝ ꯃꯥꯜꯂꯤ ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯍꯥꯏꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯇꯁꯦꯡꯅ ꯃꯤ ꯑꯃꯅ ꯇꯧꯒꯦꯅ ꯅꯤꯡꯈ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯑꯆꯧꯕꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯍꯜꯂꯛꯄꯅꯤ ꯆꯥꯟꯗꯅꯤꯗꯨ ꯏꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯝꯂꯤꯕꯗꯨꯗ ꯃꯤ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯑꯆꯧꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯅꯥꯅꯣꯗ ꯂꯩꯗꯨꯕꯣ ꯑꯩꯅꯦ ꯆꯥꯟꯗꯅꯤ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯌꯨꯝꯁꯤꯗꯒꯤ ꯍꯜꯂꯔꯣꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯏꯆꯜꯃꯛꯅꯦꯅ ꯈꯜꯂꯤꯅꯤ ꯅꯪ ꯑꯗꯨ ꯌꯥꯝꯅ ꯉꯝꯕ꯭ꯔꯣ
ꯇꯥꯆꯧ ꯑꯩꯕꯨꯝꯇ ꯂꯧꯁꯟꯕꯤꯌꯨ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯥꯆꯧꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯦꯟꯖꯔꯒꯦ ꯅꯨꯄꯤꯅꯕꯗꯨ ꯏꯀꯥꯏ ꯈꯪꯗꯕ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ ꯑꯩꯗꯤ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯈ꯭ꯔꯦ ꯇꯥꯆꯧ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯅꯨꯄꯤ ꯈꯔ ꯋꯥ ꯂꯥꯡꯅꯔꯛꯏ ꯀꯦꯇꯨꯀꯤ ꯏꯃꯨꯡꯗ ꯐꯠ ꯆꯪꯂꯛꯏ ꯍꯥꯏ ꯅꯣꯏꯕꯨ ꯃꯩ ꯂꯥꯡꯀꯥꯁꯦ ꯊꯥꯡꯒꯠꯂꯨꯅꯦ ꯏꯃꯨꯡꯁꯦ ꯄꯨꯡꯃꯝꯃꯝꯃꯦ ꯃꯤꯁꯨ ꯌꯥꯎꯔꯛꯏ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤ ꯑꯣ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯗꯣ ꯁꯤꯗ ꯂꯩꯔꯝꯃꯦ ꯑꯆꯧꯗ ꯆꯦꯟꯕ ꯑꯣꯏꯔꯝꯃꯦꯍꯦ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯗꯅ ꯃꯇꯝꯒ ꯐꯠꯇꯕꯁꯤꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯜꯂꯁꯦ ꯑꯁꯨꯝꯅ ꯑꯃꯁꯨ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯆꯤꯜ ꯍꯥꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ ꯑꯆꯧꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯨꯄꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯜꯂꯔꯣꯏ ꯍꯥꯏꯔꯕꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯁꯈꯤ ꯑꯣꯏꯈ꯭ꯔꯦ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯤ ꯃꯇꯥꯡꯁꯤꯗ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯟꯈ꯭ꯔꯦ ꯑꯍꯤꯡꯗꯨ ꯃꯃꯤꯠ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯈꯤꯗ꯭ꯔꯤ ꯃꯊꯥꯅ ꯌꯣꯝꯂꯕ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯐꯨꯝꯕꯪꯅꯅ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯆꯪꯂꯛꯏ ꯍꯥꯏ ꯑꯆꯧꯕ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ ꯅꯪꯕꯣ ꯑꯆꯧꯕ ꯊꯣꯛꯂꯛꯇꯨꯅ ꯑꯍꯜꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ ꯅꯨꯄꯤ ꯃꯥꯒꯤ ꯃꯥ ꯌꯦꯡꯗꯨꯅ ꯑꯁꯦꯡꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯤ ꯑꯗꯨꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯐꯔꯦ ꯅꯁꯥꯅꯕꯨ ꯌꯥꯅꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯥꯁꯨ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯈꯣꯡꯊꯥꯡ ꯁꯣꯏꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯅꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯣꯀꯣ ꯄꯥꯎ ꯍꯟꯕꯗꯤ ꯀꯅꯥ ꯆꯠꯄ ꯇꯥꯔꯤꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯀꯅꯥꯅꯣ ꯏꯄꯜ ꯈꯣꯏꯅ ꯁꯤꯟꯕꯤꯔꯣ ꯐꯔꯦ ꯑꯩꯅ ꯐꯅꯕ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯄꯥꯎ ꯍꯟꯗꯣꯛꯄ ꯆꯠꯂꯨꯔꯦ ꯍꯜꯂꯛꯂꯒ ꯑꯍꯜꯁꯤꯡꯅ パウꯇꯝꯃꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯁꯤ ꯁꯤꯅꯤꯁꯦ ꯅꯪꯒꯤꯁꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯍꯥꯏꯕꯁꯤꯕꯨ ꯁꯦꯜꯗꯣ ꯌꯥꯝ ꯆꯪꯒꯅꯤ ꯌꯨꯝ ꯀꯩꯁꯨ ꯁꯥꯕ ꯅꯠꯇ꯭ꯔꯤ ꯅꯨꯄꯤ ꯃꯥꯁꯨ ꯃꯃꯥꯡꯗ ꯂꯨꯍꯣꯡꯂꯨꯔꯦ ꯑꯗꯨꯅ ꯉꯁꯤꯁꯤ ꯍꯦꯛꯇ ꯁꯦꯜ ꯏꯆꯪ ꯆꯪꯗꯕꯤ ꯃꯤꯒ ꯌꯥꯝꯅ ꯌꯥꯎꯗꯕꯤ ꯃꯃꯤꯡ ꯈꯛꯇꯒꯤ ꯑꯣꯏꯅ ꯂꯥꯏꯒꯤ ꯊꯧꯔꯝꯗꯨꯃ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯁꯤꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕ ꯇꯁꯦꯡꯅ ꯑꯆꯧꯕꯗꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯆꯤꯜꯗꯒꯤ ꯍꯥꯏꯔꯛꯏ ꯏꯄꯜ ꯈꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯅꯨꯃꯤꯠꯁꯤꯗ ꯑꯆꯧꯕ ꯑꯃꯗꯤ ꯆꯥꯟꯗꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯩꯅꯥ ꯀꯠꯇꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯆꯥꯟꯗꯅꯤꯁꯨ ꯃꯊꯃꯣꯏꯗ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯃꯊꯟꯇ ꯈꯟꯖꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯔꯕꯅꯤꯅ ꯑꯩ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒꯦ ꯉꯁꯤꯗꯒꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯕꯤ ꯌꯨꯝꯒꯤ ꯑꯐꯕꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯆꯥꯟꯗꯅꯤꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤ ꯑꯗꯨꯕꯨ ꯑꯆꯧꯕꯗꯤ ꯊꯃꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯕꯁꯨ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕ ꯃꯌꯤꯅꯤ ꯀꯧꯕꯗꯤ ꯀꯅꯥꯅ ꯉꯝꯒꯅꯤ ꯃꯈꯣꯏ ꯊꯕꯛ ꯍꯟꯕꯤꯔꯛꯂꯦꯗꯅ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄꯤꯔꯛꯑꯣ ꯑꯩ ꯆꯥꯛ ꯊꯥꯡꯗꯣꯛꯆꯔꯝꯃꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯆꯧꯕꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯇꯨꯅ ꯆꯥꯛ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯍꯨꯃꯥꯏ ꯍꯨꯝꯃꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯏ ꯏꯪꯈꯣꯜ ꯁꯝꯕꯜ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯕ ꯍꯧꯏ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯑꯆꯧꯕꯗꯨ ꯆꯥꯟꯗꯅꯤꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯤ ꯃꯈꯣꯏ ꯋꯥ ꯑꯝꯇ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ ꯁꯦꯜꯕꯨꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯣꯡꯁꯤꯡ ꯂꯦꯞꯂꯤꯉꯩꯁꯤꯗ ꯌꯨꯝꯁꯤꯃꯇꯪ ꯂꯩꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯦꯝꯍꯧꯔꯁꯤꯔꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯃꯈꯣꯏ ꯇꯥꯗꯅ ꯁꯦꯜ ꯀꯌꯥꯝ ꯂꯩꯔꯤꯕ ꯑꯩꯅ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯒꯤ ꯁꯦꯜꯗꯣ ꯁꯦꯝꯐꯨꯗ ꯍꯥꯞꯆꯤꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯦꯟꯐꯨꯗꯨꯁꯨ ꯊꯜꯂꯦ ꯑꯗꯨꯅ ꯀꯣꯟꯅꯗ꯭ꯔꯕꯁꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯁꯅꯥꯁꯤꯔꯥ ꯂꯤꯛꯂꯥ ꯑꯃ ꯀꯥꯏꯊꯣꯛꯑꯒ ꯁꯥꯅꯕ ꯇꯧꯁꯤ ꯌꯦꯡꯉꯣ ꯅꯨꯄꯤ ꯑꯩꯒꯤꯁꯨ ꯃꯔꯨꯞ ꯑꯃ ꯐꯪꯒꯗꯕ ꯂꯩ ꯁꯤꯃꯇꯪꯒ ꯆꯥꯅꯕ꯭ꯔꯥꯗꯣ ꯌꯦꯡꯂꯁꯤ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯟꯗꯛꯀꯤ ꯍꯤꯌꯥꯡꯒꯩ ꯄꯣꯏꯅꯨ ꯑꯁꯤꯗꯒꯤ ꯁꯥꯕ ꯍꯧꯔꯁꯤ ꯍꯥꯏꯅ ꯋꯥ ꯇꯥꯅꯩ ꯌꯨꯝ ꯁꯥꯕ ꯃꯤꯈꯩꯁꯨ ꯎꯅꯔꯤ ꯆꯥꯎꯔꯥꯛꯄ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯕꯗ ꯆꯪꯒꯗꯕ ꯁꯦꯜ ꯄꯥꯊꯣꯛꯅꯔꯤ ꯃꯄꯣꯠ ꯃꯆꯩꯁꯨ ꯂꯧꯕ ꯍꯧꯔꯤ ꯃꯔꯛꯁꯤꯗ ꯆꯥꯟꯗꯅꯤꯁꯨ ꯊꯥ ꯂꯦꯞꯄꯛꯏ ꯕꯦꯝꯃ ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦ ꯏꯃꯥ ꯁꯣꯝꯗ ꯆꯥꯛꯈꯨꯝꯗ ꯆꯪꯕꯤꯔꯛꯑꯣ ꯀꯩꯗꯧꯔꯤꯕ ꯆꯥꯛ ꯊꯣꯡꯂꯤꯕ꯭ꯔꯣ ꯍꯣꯏ ꯉꯁꯤꯁꯦ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯆꯥꯛ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯊꯕꯛ ꯍꯜꯂꯛꯂꯅꯤꯗꯅ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯔꯤꯅꯤ ꯃꯥꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯅꯦ ꯑꯩꯁꯦ ꯅꯈꯣꯏ ꯑꯅꯤꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯔꯨꯒꯦꯅ ꯂꯥꯛꯏꯅꯤ
Kari wano ima, makoy tabudi halaani halakpa matam oiri. Hainaringay tanjaduda achawba thabak halai sakumda manim lerambadu ubada. Ima, lakpirami. Hoy ni, ay sinakoy ga wari imta tana sirana. Kay matangino. Sumdaw ba ni ibungo? Hawsik oiriba phibam se akhang ga hina sum haibada tha lepaga ani se punna tawbadi phatte haine. Ima, adugibu tha lepasu aphabani yum sabasu aphabani. Aikoi gidi hawsik se chai kaba aphaba matam haibadu oiduini. Hai, yum saba haibasi yam lubani. Sagai amadane sahi amatanda jatra ani hunba phawba tawaidena hunadribani. Aduk hangna sutin khelai khet kanoi bungo. Achawba tapna phatte hairabanina ama topa taridana. Kaino harisibo makoita leisaluriba makumata mayam siga araiba mi amada laibagi wani. Aikhoidadi kaya yam khraba selno. Adugi sumatakta hasipudi phari mathang nongju thayorakpadadi ai sumai mitpang matam oirani. Ima ichana karamna leiduino. Adu susumini nupi. Adubu phatte hairabanina kamdau sige. Asamna makhoi masel wa tanaba yaba tanaraba matungda yumdu jatra hundabida sarasi hainari. Matang matamna oikrabasu makhoigi wakhalsi achumbadi nati yumdu jatra hundrabanina kasu yatri. Asuk lukraba yumsaron sida makhoina tawrisi tasingna achumbadi nati kanada su tanakhidri kanada su hangkhidri. Yum saba sinmi singdunadi toina haijei nakhoina tawrisi chumdi aphabadi oiroi. Asukoi migi yum saba chalakpasi noigi sigomba amukta thingnadri tasingna matam khara leinaba oina sabasu natte haidana yamna kanna haikhibani. As yani da tadakoi chahi amani leiraga akhangai tanaba haibaduni hawjikidi pangna sanaba leiba taridana. Adubu noi thunadi yingthoko. Asamna hawjikti achawbagi yumdu tek tek tawduna saba loisilakadawri. Selsu makoina changni khalambadudagi hena changkhre. Tawbagidi Lairam tilam yengde haijaba khaktani yumdo aduki matik cheksinna sai. Bungo yum su saba loirakadawri khusumal khara namisi masimta luthuknaba tawsini. Hoi tada nanaw honajarake I simatanga tada khoina kopiramu. Ibungo aikhoigi maraktadi I kupa haibadi yawdini he. Tada nanaw se sel se othokna li. Aduna loirakpasidi yana yanaba ichil naw yengthok yengsin tawrasi ai su mating pangjage. Angang singsina yum thakaw haiba matta yadaba sida oi pharese ichil inauna ne hekta honaba haibaduni. Asamna yum saba makuktuga hainari mathangi numitani ayuki kari no acha thakhara jasillaga yum saba makok ahalla duga I kupnaba thaurang tawri. Ahal do yum thakka khri makhadagi achawbana I hungatli. Ayu anganbadagi tawrakpa thabakni hawjikti numit chap yungli yum thakta leiriba ahal du masado aroibida wari. Machet ama khakta ngairi siloisalaga chak ising charasi haiduna angam tanduna hotnabani. Humangna amuktaiba masado punglublubli koktagi tarakpa humangna mamit mitpanda chentharakpaduda mittu masing marang uri. Adubu amuk hektaithoktuna makhatana thabak tawi. O tada sigi I mapulsina loireko. As aidi chakpu thongna lam he ibo. Hoi nanaw nupida chak ising sem sanaba hairukige. Hoi kumtharakpaga chaba yanaba haikroko aidi pukka se tatkadorobani. I mapulda hungalamlaga achawbadu magi nupigi manakta chak semo haiba chatkirammi. Imungda leiringai yamna kanna ima haina khanglaw lawrakpa khonjeldu tabada imungda leiramba misingdu chenthoraktuna yengi. Kanasu kemta tawba ude achawbadu yumthakta phat yengkhatlui. Ahaldu leiba udabadagi ipapa khada chensinduna imungda yengi. Jatra hundrabasu yumsi saba loiraba matungda lairing thogi mapa oigi khanjaba mafam aduda longthoktuna yungiba usuktuna mabukta phauring lengduna ina punga ngangduna leiramle. Matawdu ubada chandanidi leimaida longna haithaki. Asawbudu tawpam khangda leikaigi mi tanaba koikaw kawduna mi khomi. Awuba mi singna machinda soli. Karino matawsidi. Haunade Sidi afaba oiroibu. Hai adugi matam natre chandani se masasu lumi amukta gyan laknaba ising thabiyune. Asumna mi khara chensinaduna chandani bu wakhal tanaba hotnei. Khara amana changsinduna siraba ahal do lawthoknaba hotnei.
ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨ ꯑꯆꯧꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤ ꯃꯁꯥꯗꯣ ꯑꯄꯨꯅꯕ ꯑꯃ ꯄꯨꯔꯤ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤꯕꯗꯨ ꯃꯍꯥꯛꯇꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯑꯁꯤꯕ ꯃꯁꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯆꯤꯕꯣꯟ ꯉꯥꯡꯅꯩ ꯑꯁꯤꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯄꯨꯔꯥꯠ ꯀꯩꯅꯣꯃꯅꯤ ꯃꯤ ꯂꯧꯔꯤꯕꯁꯤ ꯌꯥꯝꯅ ꯌꯥꯝꯃꯦ ꯍꯥꯏꯅꯁꯨ ꯁꯣꯟꯅꯩ ꯍꯣꯏꯅꯦ ꯍꯥꯟꯅ ꯑꯣꯏꯈ꯭ꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯅꯍꯥꯟ ꯑꯁꯤꯕꯗꯨꯅ ꯌꯨꯡꯂꯝꯕ ꯎꯆꯨꯛꯇꯨꯕꯨ ꯀꯔꯤꯒꯤꯅꯣ ꯂꯥꯏꯅꯤꯡꯊꯧ ꯃꯄꯥ ꯑꯣꯏꯅꯕꯅꯤ ꯍꯥꯏꯔꯒ ꯃꯄꯥꯗꯨꯗ ꯎꯆꯨꯛ ꯌꯨꯡꯉꯤꯗꯨꯕꯨ ꯀꯔꯤꯅꯣꯕ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯂꯥꯏꯅꯤꯡꯊꯧ ꯃꯄꯥꯗꯕꯨ ꯎꯆꯨꯛ ꯌꯨꯡꯉꯤ ꯀꯔꯤ ꯌꯨꯝꯕꯥꯜ ꯀꯩꯕꯥꯜꯅꯣ ꯋꯥꯈꯜ ꯇꯥꯖꯗꯦꯗ ꯃꯣꯏꯒꯤꯁꯤ ꯍꯣ ꯑꯗꯨꯕꯨꯗꯤꯅꯦ ꯃꯣꯏꯒꯤ ꯌꯨꯝ ꯁꯥꯕꯈꯩꯅ ꯃꯊꯧ ꯇꯥꯕꯒꯤ ꯌꯨꯝꯕꯅꯤ ꯍꯥꯏꯌꯦ ꯌꯨꯝꯗꯣ ꯁꯥꯕ ꯂꯣꯏꯔꯒ ꯎꯆꯨꯛꯇꯣ ꯂꯧꯊꯣꯛꯀꯦ ꯈꯟꯕꯖꯥꯠꯅꯤ ꯃꯈꯣꯏꯁꯨ ꯑꯗꯣ ꯐꯅ ꯑꯣꯏꯔꯁꯨꯅꯦ ꯅꯥꯄꯨ ꯃꯩꯇꯥ ꯇꯥꯗꯦꯗ ꯐꯅꯁꯨ ꯑꯁꯣꯏꯕ ꯅꯪꯉꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯤꯡꯈꯣꯡ ꯂꯥꯏꯈꯣꯡ ꯊꯤꯗꯣꯛꯇꯦꯕ ꯁꯤꯅꯁꯨ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯣꯏꯀꯣ ꯃꯣꯏꯒꯤ ꯊꯧꯗꯣꯛꯁꯦ ꯆꯨꯝꯗꯣꯏꯅꯤ ꯏꯆꯦ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯑꯃꯨꯛꯇꯣꯏꯕ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯈꯩꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯥ ꯕꯣꯔꯥ ꯌꯣꯟꯐꯝ ꯄꯣꯠꯐꯝꯗꯤ ꯄꯣꯠꯁꯤꯠ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯁꯤꯟꯐꯝ ꯑꯃ ꯍꯥꯏꯔꯛꯂꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯗ ꯂꯩꯈꯤꯗꯕꯅꯤ ꯃꯄꯥꯅ ꯇꯥꯟꯗꯨꯅ ꯆꯥꯕꯅꯤ ꯃꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯦꯞꯆꯕ ꯉꯝꯅꯕ ꯁꯦꯜ ꯄꯤꯌꯨ ꯍꯦꯛꯇ ꯍꯥꯏꯔꯔꯦ ꯑꯋꯥꯕꯒꯤ ꯃꯊꯪꯗ ꯑꯋꯥꯕ ꯑꯃ ꯑꯆꯧꯕꯗꯨ ꯁꯤꯅꯤꯡꯕ ꯍꯥꯏꯕ ꯃꯇꯥꯡꯗꯨ ꯌꯧꯔꯦ ꯀꯔꯤꯅꯣ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯃꯁꯥꯗ ꯍꯪꯖꯔꯤ ꯑꯗꯨꯕꯨ ꯆꯥꯟꯗꯅꯤꯅ ꯊꯦꯝꯖꯤꯟꯗꯨꯅ ꯑꯆꯧꯕꯕꯨ ꯋꯥꯈꯜ ꯐꯥꯊꯕꯤ ꯇꯁꯦꯡꯅ ꯆꯥꯟꯗꯅꯤ ꯑꯆꯧꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯈꯣꯏꯇ ꯑꯁꯨꯝꯅ ꯅꯨꯡꯁꯨ ꯅꯨꯡꯖꯥꯡꯅꯔꯒ ꯂꯩꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯑꯩ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯍꯣꯏꯁꯦ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯍꯤꯡꯂꯕꯗꯤ ꯊꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯔꯤꯅꯣ ꯎꯄꯥꯏ ꯌꯦꯡꯂꯁꯤ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯎꯄꯥꯏꯅꯣ ꯏꯄꯥꯝꯒꯤ ꯂꯧ ꯏꯪꯈꯣꯜꯗꯨ ꯌꯣꯟꯊꯣꯛꯂꯁꯤ ꯏꯃꯥꯅꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯤ ꯑꯁꯨꯝꯅ ꯇꯧꯔꯁꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯇꯥꯅꯗꯤ ꯀꯔꯤ ꯈꯟꯕꯤꯔꯤꯕ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯩꯍꯥꯛ ꯑꯍꯜꯁꯤꯡꯅ ꯊꯝꯂꯝꯕ ꯏꯪꯈꯣꯜꯗꯨ ꯌꯣꯜꯂꯒ ꯑꯩ ꯉꯝꯃꯣꯏꯗ ꯃꯗꯣ ꯅꯪꯅ ꯊꯣꯛꯍꯟꯕ꯭ꯔꯣ ꯃꯁꯤꯕꯣ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯑꯃꯠꯇꯅꯤ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯑꯩꯒꯤ ꯃꯤꯒꯤ ꯈꯥꯏꯔꯤꯕꯅꯣ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨꯀꯣ ꯆꯥꯟꯗꯅꯤꯅ ꯃꯇꯝ ꯆꯥꯅ ꯋꯥꯈꯜ ꯐꯥꯊꯕꯤꯕꯗꯒꯤ ꯑꯆꯧꯕꯗꯨ ꯃꯇꯨꯡꯗꯗꯤ ꯉꯥꯎꯅ ꯐꯩꯅ ꯆꯥꯟꯗꯅꯤꯒꯤ ꯃꯄꯥꯝꯒꯤ ꯏꯪꯈꯣꯜꯗꯨ ꯌꯣꯜꯂꯒ ꯃꯤꯒꯤ ꯁꯦꯜꯗꯨ ꯁꯤꯡꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥꯁꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯌꯨꯝꯁꯨ ꯁꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯆꯪꯂꯤ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯅꯠꯇꯕꯅꯤ나 ꯌꯨꯝ ꯆꯪꯕꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝꯁꯨ ꯇꯧꯈꯤꯗ꯭ꯔꯤ ꯆꯥꯟꯗꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯊꯥ 8 ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯊꯥ ꯍꯦꯛ ꯂꯦꯞꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯃꯁꯥꯗꯨ ꯆꯅꯤꯡ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯊꯥ ꯁꯥꯕ ꯊꯕꯛꯁꯨ ꯂꯩꯇ꯭ꯔꯤ ꯊꯥ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯣꯠꯅꯔꯤ ꯑꯆꯧꯕꯁꯨ ꯊꯕꯛ ꯆꯠꯄ ꯍꯧꯔꯤ ꯏꯃꯥ ꯆꯥꯟꯗꯅꯤꯕꯨ ꯀꯔꯣꯝ ꯂꯩꯈꯤꯒꯦ ꯀꯥꯗ ꯂꯩꯍꯧꯗ꯭ꯔꯕꯅꯦ ꯑꯩ ꯁꯤꯗ ꯂꯩ ꯃꯈꯣꯏꯇ ꯁꯦ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯛꯄꯅꯤ ꯅꯪꯒꯤ ꯆꯥꯅꯕ ꯍꯥꯏꯗꯅ ꯍꯩꯔꯥꯁꯨ ꯌꯥꯎꯕꯅꯤ ꯁꯦꯜ ꯇꯤꯡꯅꯕ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯔꯗꯨꯕꯨ ꯑꯩꯗꯤ ꯀꯥꯎꯏꯅꯦꯍꯦ ꯃꯈꯥ ꯊꯪꯕꯒꯤ ꯄꯨꯈ꯭ꯔꯤ ꯏꯁꯤꯠꯂꯦ ꯍꯥꯏꯕꯅꯤ ꯉꯥꯃꯨ ꯈꯤꯇ ꯂꯧꯒꯦꯅ ꯑꯩꯅ ꯁꯤꯡꯉꯝꯕꯅꯤ ꯑꯩ ꯑꯝꯇ ꯂꯧꯁꯤꯜꯍꯧꯔꯨꯈꯤꯒꯦ ꯑꯩꯅꯁꯨ ꯁꯤꯗ ꯈꯔꯗꯤ ꯂꯩꯔꯛꯑꯦ ꯏꯃꯥ ꯍꯣꯏ ꯍꯣꯔꯦꯟꯅꯦ ꯄꯨꯟꯅ ꯍꯦꯛ ꯌꯥꯏꯊꯣꯛꯑꯒ ꯂꯣꯏꯔꯦ ꯅꯨꯡꯗꯥꯡꯗ ꯑꯩ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯇꯨ ꯀꯤꯆꯦꯟ ꯆꯠꯈꯤ ꯀꯌꯥꯝ ꯂꯩꯔꯛꯏꯅꯣ ꯁꯦꯜ ꯐꯅꯌꯥꯝ ꯂꯣꯏꯔꯝꯃꯅꯤ ꯇꯧꯔꯤꯁꯦ ꯑꯍꯥꯎꯕ ꯑꯃꯠꯇꯁꯨ ꯄꯤꯖꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯅ ꯏꯆꯥꯁꯦ ꯏꯃꯤꯠꯇ ꯑꯍꯥꯟꯕ ꯎꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝꯁꯨ ꯐꯪꯈꯤꯗ꯭ꯔꯤ ꯁꯦꯜꯗꯤ ꯇꯥꯜꯂꯒ ꯐꯪꯉꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯗꯣꯏꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯃꯤꯟꯅꯩ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯆꯥꯟꯗꯅꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤꯅ ꯑꯉꯥꯡ ꯎꯅꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯄꯥꯜꯗ ꯍꯨꯃꯥꯡ ꯀꯥꯗꯨꯅ ꯄꯥꯈꯠꯅ ꯂꯩꯔꯝꯕ ꯑꯆꯧꯕꯗꯨ ꯏꯃꯨꯡꯗ ꯑꯉꯥꯡ ꯀꯞꯄ ꯃꯈꯣꯜ ꯇꯥꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯨꯅ ꯑꯉꯧꯕ ꯅꯤꯡꯊꯥꯅ ꯌꯣꯝꯂꯒ ꯑꯉꯥꯡ ꯑꯃ ꯑꯃꯥꯏꯕꯤꯅ ꯄꯨꯊꯣꯔꯛꯏ ꯁꯦ ꯑꯆꯧ ꯂꯧꯔꯨꯁꯤ ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯐꯪꯉꯤ ꯌꯦꯡꯖꯔꯨ ꯂꯥꯛꯑꯣ ꯑꯆꯧ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯐꯤꯡ ꯆꯪꯁꯤꯟꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯈꯨꯠꯇꯒꯤ ꯑꯉꯥꯡꯗꯨ ꯂꯧꯏ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤ ꯋꯥꯈꯜ ꯐꯠ ꯂꯥꯛꯇꯨꯅ ꯑꯃꯥꯏꯕꯤꯗꯨꯗ ꯍꯪꯉꯤ ꯏꯃꯥ ꯃꯥꯏꯕꯤ ꯃꯃꯥꯗꯤ ꯀꯩꯁꯨ ꯊꯤꯗꯣꯛꯄ ꯇꯧꯗꯕ꯭ꯔꯥ ꯇꯧꯗꯦ ꯄꯥꯈꯠꯂꯨꯔꯅꯨ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯁꯥꯔꯝꯕ ꯀꯣꯛꯇꯨ ꯄꯨꯛꯅꯤꯡ ꯏꯪꯊꯈꯤ
ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯕꯣꯂꯣꯏꯗ ꯃꯤꯅꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ